ꯑꯍꯥꯟꯕꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯅ ꯃꯤ ꯏꯃꯥꯟꯅꯕꯒ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯔꯩ ꯌꯦꯠꯅꯕ ꯈꯟꯅꯕ ꯊꯣꯛꯏꯕ ꯃꯔꯩ ꯌꯦꯠꯅꯔꯒ ꯈꯟꯅꯕ ꯊꯣꯛꯏꯕ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯁꯥꯎꯅꯕ ꯐꯣꯟ ꯄꯥꯏꯗꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯥꯎꯅꯕ ꯅꯨꯄꯤꯅ ꯋꯥꯔꯧꯕ ꯅꯨꯄꯥꯅ ꯁꯥꯎꯕ ꯈꯣꯠꯄ ꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯃꯥꯏꯅ ꯁꯥꯎꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯋꯥꯔꯧꯕ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯖꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯦꯠꯁꯀꯤ ꯑꯣꯖꯥ ꯑꯃꯈꯛꯅ ꯃꯥꯒꯤ ꯑꯉꯥꯡ ꯆꯍꯤ 3ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗ ꯑꯪꯀ ꯇꯥꯛꯑꯝꯕꯅꯤ ꯑꯗ ꯑꯉꯥꯡꯁꯤ ꯃꯃꯤꯡꯅ ꯇꯣꯝ ꯀꯧꯔꯅꯦꯅ ꯂꯧꯔꯁꯦꯕꯅ ꯑꯗ ꯇꯣꯝꯁꯤꯗ ꯍꯥꯏꯌꯦ ꯑꯣꯖꯥꯁꯤꯅ ꯇꯣꯝ ꯁꯦꯝ 2 ꯅꯉꯣꯟꯗ ꯄꯤꯒꯦ ꯑꯃꯨꯛꯀꯁꯨ ꯁꯦꯝ 2 ꯄꯤꯒꯦ ꯅꯪ ꯁꯦꯝ ꯀꯌꯥ ꯂꯩ ꯑꯉꯥꯡꯁꯤꯗ ꯈꯨꯝꯕꯁꯤꯗ ꯁꯦꯝ 5 ꯂꯩ ꯁꯤꯅꯤ 2ꯒ 2 ꯄꯤꯕꯁꯤꯗ ꯁꯦꯝ 5 ꯂꯩꯅ ꯈꯨꯝꯃꯤ ꯑꯉꯥꯡꯁꯤꯅ ꯑꯉꯥꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯥꯜꯂꯦ ꯃꯦꯠꯁꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯥꯜꯂꯦꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯑꯣꯖꯥꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯁꯦ ꯑꯃꯒ ꯑꯃ ꯁꯦ 1 2 ꯂꯩꯔꯦꯀꯣ ꯁꯦꯝ 2 ꯑꯃꯨꯛꯀꯁꯨ 1 2 ꯄꯨꯟꯅ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ 5 ꯍꯥꯏꯔꯦ ꯑꯗ ꯇꯣꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯃꯥꯅ ꯁꯨꯝ ꯈꯟꯕꯗ ꯂꯐꯣꯏ ꯌꯥꯝ ꯄꯥꯝꯃꯦꯕ ꯂꯐꯣꯏ ꯄꯥꯝꯕꯁꯤꯗ ꯑꯣꯖꯥꯁꯤꯅ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯑꯦꯛꯖꯥꯝꯄꯜꯁꯦ ꯑꯃ ꯁꯤꯟꯗꯣꯛꯑꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯇꯣꯝ ꯁꯦ ꯅꯪꯉꯣꯟꯗ ꯅꯪ ꯂꯐꯣꯏ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯁꯦ ꯂꯐꯣꯏ 2 ꯄꯤꯒꯦ ꯑꯃꯨꯛꯀꯁꯨ ꯂꯐꯣꯏ 2 ꯄꯤꯒꯦ ꯅꯪꯉꯣꯟꯗ ꯂꯐꯣꯏꯀꯌా ꯂꯩꯔꯦ ꯍꯥꯏ ꯇꯣꯝꯗꯨꯅ ꯑꯣꯖꯥ 4 ꯂꯩ ꯁꯤꯅꯤ ꯑꯗꯨꯗꯅ 4 ꯍꯥꯏꯔꯛꯑꯦ ꯉꯁꯥꯏꯗꯨꯅ 5 ꯍꯥꯏꯔꯛꯑꯦ ꯑꯗ ꯃꯥꯁꯦ ꯃꯦꯠꯁꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯇꯥꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯑꯣꯖꯥꯁꯤꯅ ꯆꯃꯝꯅ ꯂꯩꯀꯥꯟꯗ ꯑꯣꯖꯥꯁꯤꯅ ꯃꯦꯠꯁꯁꯤ ꯃꯥꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯦꯝꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯁꯦꯝ 2 ꯄꯤꯔꯦ ꯑꯃꯨꯛꯁꯨ ꯁꯦꯝ 2 ꯄꯤꯔꯦ ꯅꯉꯣꯟꯗ ꯁꯦꯝ ꯀꯌꯥ ꯂꯩꯔꯦ ꯍꯥꯏ ꯑꯗ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯦ ꯑꯣꯖꯥ 5 ꯂꯩ ꯑꯃꯨꯛꯀꯁꯨ 5 ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗ ꯃꯥꯅ ꯑꯣꯖꯥꯁꯤꯅ ꯁꯥꯎꯔꯒ ꯉꯁꯥꯏꯅ ꯅꯪ ලꯐꯣꯏ 2 ꯄꯤꯕ ꯑꯃꯨꯛꯀꯁꯨ 2 ꯄꯤꯕꯗꯨꯅ 4 lay ꯍꯥꯏ ꯅꯪ ꯁꯦꯝꯗꯅ 2 ꯄꯤꯕ 5 ꯂꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯗ ꯑꯣꯖꯥꯁꯤꯅ ꯈꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯅ ꯈꯨꯝꯃꯦꯀꯣ ꯑꯩ ꯑꯣꯖꯥ ꯑꯩꯒꯤ ꯕꯦꯛꯇ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯑꯃ ꯌꯥꯎꯔ ꯂꯩ ꯑꯗꯨ ꯄꯨꯜꯂꯒ 5ꯅꯦ ꯁꯤꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯎꯗꯣꯏꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯈꯪꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯅꯥꯅꯣ ꯂꯥꯜꯂꯤꯁꯦ ꯑꯣꯖꯥꯗꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯥꯇ꯭ꯔꯗꯨꯔꯁꯦ ꯑꯣꯖꯥꯗꯣ ꯂꯥꯟꯕ꯭ꯔꯥ ꯑꯣꯖꯥꯗꯣ ꯂꯥꯟꯗꯦ ꯀꯩꯒꯤꯅꯣꯗꯤ 2 + 2 ꯁꯤ ꯀꯌꯥꯅꯣ 4ꯅꯤ ꯑꯗꯨ ꯁꯥꯇ꯭ꯔꯗꯨ ꯑꯃꯨꯛ ꯂꯥꯜꯂꯤꯔꯥ ꯁꯥꯇ꯭ꯔꯁꯨ ꯂꯥꯟꯗꯦ 2 + 2 ꯇꯤꯟꯖꯟꯅꯔꯒ ꯃꯥ ꯉꯁꯥꯏ ꯕꯦꯛꯇꯨꯗ ꯌꯥꯎꯔꯤꯕ ꯁꯦꯝꯗꯣ ꯄꯨꯟꯁꯤꯜꯂꯒꯗꯤ 5ꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯂꯤꯁꯦ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯆꯩꯅꯕ ꯊꯣꯛꯂꯤꯁꯦ ꯁꯨꯞꯅꯇꯒꯤ ꯄꯣꯠ 2ꯈꯛ ꯒꯦꯞ ꯂꯩꯅꯕꯒꯤꯅꯦꯕ ꯄꯣꯠ 2ꯗꯣ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯔꯥꯏꯠꯅꯦꯁ ꯍꯥꯏꯕ ꯑꯃꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯔꯥꯏꯠꯅꯦꯁ ꯍꯥꯏꯕ ꯑꯃꯒ 2 ꯂꯩꯕ ꯇꯦꯛꯅꯤꯀꯦꯜ ꯔꯥꯏꯠꯅꯦꯁ ꯍꯥꯏꯕ ꯀꯥꯟꯁꯤꯗꯅ ꯑꯩꯈꯣꯏꯅ ꯍꯤꯔꯝ ꯑꯃꯒꯤ ꯃꯔꯝꯗ ꯇꯧꯔꯨꯕ ꯑꯩꯈꯣꯏꯅ ꯈꯪꯉꯨꯕ ꯎꯔꯛꯄ ꯑꯩꯅ ꯈꯪꯖꯕ ꯈꯣꯠꯆꯕꯗꯣ ꯑꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯦꯞꯄꯗꯨ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜ ꯔꯥꯏꯠꯅꯦꯁ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯔꯥꯏꯠꯅꯦꯁ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕ ꯎꯔꯨꯗꯕ ꯑꯩꯈꯣꯏꯅ ꯍꯦꯟꯖꯟꯅ ꯈꯪꯖꯜꯂꯨꯕ ꯈꯣꯠꯆꯜꯂꯨꯕꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯔꯥꯏꯠꯅꯦꯁ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦ ꯈꯟꯅꯕ ꯍꯥꯏꯕꯁꯤ ꯇꯦꯛꯅꯤꯀꯦल ꯔꯥꯏꯠꯅꯦꯁ ꯑꯃꯁꯨꯡ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯔꯥꯏꯠꯅꯦꯁꯀꯤ 2ꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯅꯕꯗꯨ ꯑꯩꯈꯣꯏꯅ ꯂꯩꯅꯔꯀꯥꯟꯗ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯀꯩꯗꯧꯏ ꯍꯥꯏ ꯀꯥꯟꯗ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯐꯣꯟꯗꯤ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯑꯗꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯊꯧꯑꯣꯏꯕꯤꯗ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯊꯧꯑꯣꯏꯕꯤꯗ꯭ꯔꯦ ꯑꯩꯅꯗꯤ ꯐꯣꯟ ꯍꯟꯖꯟ ꯇꯧꯕꯅꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯒ ꯃꯥꯅꯗꯤ ꯐꯣꯟ ꯁꯨꯡꯑꯣꯛ ꯑꯣꯛꯄꯤꯗ꯭ꯔꯦ ꯈꯣꯠꯄꯤꯗ꯭ꯔꯦ ꯑꯩꯅꯗꯤ ꯌꯥꯝ ꯑꯁꯨꯛ ꯅꯨꯡꯁꯤꯖꯔꯒꯅ ꯍꯥꯏꯕꯁꯦ ꯁꯤꯀꯥꯟꯗ ꯆꯨꯝꯃꯦꯕ ꯅꯪꯅ ꯆꯨꯝꯃꯦꯕ ꯀꯩꯗ ꯆꯨꯝꯃꯤ ꯍꯥꯏ ꯀꯥꯟꯗ ꯇꯦꯛꯅꯤꯀꯦꯜ ꯔꯥꯏꯠꯅꯦꯁꯇ ꯆꯨꯝꯃꯦꯕ ꯑꯗꯨ ꯀꯩꯗ ꯆꯨꯝꯗꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯔꯥꯏꯠꯅꯦꯁꯇꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯔꯥꯏꯠꯅꯦꯁꯇ ꯀꯩ ꯍꯥꯏꯔꯤ ꯃꯥꯅ ꯐꯣꯟ ꯑꯩꯅ ꯇꯧꯕ ꯀꯥꯟꯗ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍ꯭ꯋꯥꯏꯅ ꯑꯝꯇ ꯍꯪꯖꯜꯂꯣꯕ ꯃꯔꯝꯗ ꯃꯥꯏꯁꯨ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯗꯕꯒꯤ ꯃꯔꯝ ꯑꯃ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯦꯝ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯑꯉꯥꯡꯒꯤ ꯕꯦꯛꯇ ꯁꯦꯝ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯀꯩꯅꯣꯝꯃ ꯈꯔꯗꯤ ꯂꯣꯠꯂꯒ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯉꯦ ꯏꯃꯥ ꯏꯄꯥꯅ ꯌꯥꯗ꯭ꯔꯦ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯌꯨ ꯁꯤ ꯊꯕꯛꯁꯤ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯪꯉꯦ ꯑꯗꯣ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯑꯩ ꯊꯕꯛꯁꯤ ꯇꯧꯕ ꯌꯥꯗ꯭ꯔꯤꯕ ꯏꯃꯥ ꯏꯄꯥꯅ ꯌꯥꯗꯦ ꯄꯩꯁా ꯄꯨꯊꯣꯛꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯆꯨꯝꯃꯦꯕ ꯅꯪ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯇ꯭ꯔꯦꯕ ꯆꯨꯝꯃꯦꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯩꯗ ꯆꯨꯝꯃꯤꯅꯣ ꯇꯦꯛꯅꯤꯀꯦꯜ ꯔꯥꯏꯠꯅꯦꯁꯀꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯍꯪꯗꯣꯏꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯔꯥꯏꯠꯅꯦꯁꯇ ꯋꯥꯏ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯅ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯄꯩꯁꯥ ꯄꯥꯏꯔꯝꯗꯕ ꯌꯥꯏ ꯀꯩꯅꯣꯝꯃ ꯌꯥꯏ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯚ꯭ꯌꯨꯗꯁꯨ ꯅꯣꯏ ꯕꯥ ꯃꯥꯒꯤ ꯚ꯭ꯌꯨꯗꯁꯨ ꯃꯃꯥ ꯕꯕꯥꯅ ꯃꯨꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯃꯤ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯈꯟꯅꯕ ꯆꯩꯅꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯏꯟꯇꯦꯟꯁꯟ ꯍꯥꯏꯇꯥꯔꯦ ꯃꯦꯟꯇꯦꯜꯗ ꯐꯥꯎꯔꯛꯄ ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯤ ꯃꯤꯁꯤꯕꯨꯗꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯅꯪ ꯖꯁꯃꯦꯟ ꯇꯧꯒꯅꯨ ꯀꯩꯗꯧꯅꯨ
ꯃꯥꯅꯁꯨ ꯇꯧꯔꯤꯗꯣ ꯐꯅ ꯂꯥꯜꯂꯁꯨ ꯃꯥꯒꯤ ꯑꯆꯨꯝꯕ ꯑꯃ ꯂꯩꯗꯅ ꯇꯧꯏ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯉꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯄ ꯈꯠꯅ ꯆꯩꯅꯕ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯀꯩꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏ ꯀꯥꯟꯗ very often all our conflict come because the gap between technical rightness and the practical rightness. khurumjari